Mayumdagi private tuition chatkani haina thokraga thiba khangdana leirakiba Maheiroi fizam hemanjit amadi luwangbi linthoingambi Meehat kamari leilana JSC against the brutal killing of 2 students. Fizam Hemanjit Singh and luwangbi linthoingambi hizam by Kuki militants haina mingthonba JSC ama ngasi semkhrei. JSC ngasi nungthil takyal kolom lekai amadi tongbram lekai anina sinduna Young Progressive Club Tagyal Kolom Lekai ki Community Hall da punba mifam amana kupna khanaraba matungda semkhibane mifam aduda tonga tongan ba warip khara masu lauki warip sing adugi manungda nauna semba JSC gi kanbena El Kanta maiteina oiba Leikhidraba Maheiroi Anigi Aroiba Mathou Mangam Pangthokpa Yananaba Asiba Hakchang Pung Nifugani gi Manung Da Leingak na Shinaba Meehat Asida Hakthengnana Chennaba sing Pung Nifunipan gi Manung da Meeyam Khangna action Loukhatpa amadi CBI da chathariba investigation asi matik chaba evidence leirabanina athuba matam da loishinduna achumba while fanghanba haiba yauri ngasigi mifam da laukiba warif sing karigumba thabak ta onthorak trabadi JSC na Manipur leiriba students community civil society amadi club Maheiroi sing khusamna duna makhal makha kya gi khongjang sansinba haina sungasigi mifam aduna amatoina yanaki information di FIR di ba masada so ikone information yaurine ba adoi taragadi mafamduda mana lusingaga or CBI gi leiriba duwa tanare haraga angang singse taseng evidence leire adagi atai atopa khara se khoina phangi nupi masa se makhoina saninge na chatpa nate maming akhoi gi asirai hapki kauba nupi ama mamana bi ama mana numbi sida kaugi bani haibase wasada thagal ko mayam de khoi khange aduga akon bada nupa masa sigi mobile phone da sim sintoga phone tawraki ba kuki nupa sigi su track tawraga maming matha leire ba khangabani na phaba da suki matik lai ba da sa kari no me da phabi doino ba ai khoi na hangni se kari no me da phabi doino